ꯃꯤꯉꯥꯡꯗꯣ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗ ꯊꯣꯡꯖꯤꯜꯗ ꯀꯞꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯦ? ꯏꯆꯜ ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯏꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯅ ꯈꯥꯡꯈꯤꯕꯗꯒꯤꯅꯦ ꯑꯩꯁꯨ ꯊꯣꯛꯐꯝ ꯈꯪꯗꯗꯅ ꯏꯕꯨꯡꯉꯣꯗ ꯉꯥꯡꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯣ ꯂꯣꯏꯕ ꯅꯪꯗꯦ ꯆꯤꯡꯈꯩꯅ ꯃꯤꯉꯥꯡꯒꯤ ꯃꯥꯡ ꯊꯥꯔꯒ ꯁꯥꯍꯨꯝ ꯀꯟꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄ꯭ꯂꯥꯟ ꯄꯨꯝꯕꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯕ ꯕꯨꯠ ꯑꯍꯨꯝꯗꯨꯗꯤ ꯒ꯭ꯔꯨꯞ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯍꯧꯔꯤ꯫ ꯆꯤꯡꯈꯩ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯤꯟꯊꯣꯏꯗ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯤ ꯃꯤꯉꯥꯡꯗꯤ ꯊꯣꯡꯖꯤꯜꯒ ꯄꯥꯟꯅꯅ ꯀꯣꯟꯗꯨꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯑꯀꯜ ꯑꯊꯧ ꯁꯤꯡꯉꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯇꯦꯡ ꯅꯤꯔꯤ ꯍꯥꯏꯕ ꯌꯥꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯒ ꯂꯤꯟꯊꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯤꯕ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯉꯥꯡꯒꯤ ꯃꯅꯥꯛꯇ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝꯗꯨ ꯁꯣꯔ ꯍꯣꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯔꯥꯡ ꯇꯧꯅꯔꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯟꯊꯣꯏꯕꯨ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯃꯀꯣꯛꯇ ꯇꯞꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯕ ꯃꯤꯉꯥꯡꯒ ꯆꯤꯡꯈꯩꯒꯗꯤ ꯃꯃꯤꯠ ꯃꯅꯥ ꯊꯪꯀꯠꯂꯒ ꯄꯥꯏꯀꯦ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯃꯈꯣꯏꯅꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯅꯤꯡꯉꯝꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤꯕꯤ ꯃꯤꯉꯥꯡꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯑꯄꯦꯟꯕ ꯄꯣꯛꯂꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡ ꯊꯥꯡꯅ ꯃꯃꯥ ꯃꯆꯥꯕꯨ ꯋꯥꯔꯧꯅ ꯁꯣꯜꯂꯛꯏ꯫ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯄꯥꯝꯈꯤꯕ? ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯈꯟꯈꯤꯕ ꯅꯈꯣꯏꯒꯤ ꯅꯀꯣꯛꯁꯤꯡꯗꯨꯅ ꯊꯥꯛꯆꯈꯤꯕ ꯂꯥꯡꯗ ꯅꯈꯣꯏ ꯅꯁꯥꯃꯛ ꯌꯦꯠꯁꯤꯟꯗꯨꯅ ꯊꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯅꯤꯡꯉꯝꯗꯅ ꯀꯞꯄꯨ꯫ ꯏꯃꯥ ꯏꯆꯥ, ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯀꯥꯏꯅꯕꯁꯤ ꯎꯔꯒ ꯅꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯀꯞꯁꯤꯟꯅꯈꯤꯕꯗꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯂꯤ, ꯃꯥꯏꯊꯣꯡꯗ ꯀꯞꯂꯕꯁꯨ꯫ ꯄꯦꯟꯅ ꯀꯞꯈꯣ, ꯑꯩꯅ ꯄꯥꯝꯂꯤꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯇ꯭ꯔꯤꯌꯦ꯫ ꯃꯆꯥꯕꯨ ꯄꯣꯛꯊꯣꯛꯂꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯉꯝꯗꯕꯤ ꯃꯃꯥ ꯅꯪꯗꯤ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯇꯝꯗꯨ ꯉꯥꯏꯌꯨ꯫ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯈꯣꯏꯁꯥꯎꯅꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩꯅ ꯃꯈꯣꯡꯗ ꯊꯥꯡꯖꯧꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯤꯉꯥꯡꯗꯣ ꯃꯆꯥꯒꯤ ꯃꯣꯡꯐꯝ ꯊꯛꯇ ꯃꯩꯔꯥ ꯀꯠꯂꯝꯃꯤ꯫ ꯃꯃꯤꯠꯇꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ꯫ ꯀꯞꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯂꯤꯟꯊꯣꯏꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ, ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯦ ꯏꯃꯥꯕꯨ ꯑꯄꯦꯟꯕ ꯐꯥꯎꯗꯕ꯭ꯔꯣ? ꯅꯆꯥ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯁꯦ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄ ꯉꯝꯂꯣꯏꯗꯣꯔꯦ꯫ ꯑꯊꯨꯕꯗ ꯂꯩꯅꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕꯤꯌꯨ ꯏꯃꯥ꯫ ꯃꯍꯥꯛ ꯂꯥꯟꯗꯤꯌꯦ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤ꯫ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯌꯥꯗꯤꯌꯦ꯫ ꯏꯃꯥꯕꯨꯁꯨ ꯀꯨꯏꯅ ꯃꯤꯔꯝꯂꯦꯟꯗ ꯊꯝꯂꯔꯣꯏ꯫ ꯅꯆꯥꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯩꯅꯥꯕꯨ ꯀꯜꯂꯨ ꯏꯃꯥ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯈꯌꯨꯝ ꯂꯥꯏ ꯃꯌꯥꯝꯅ ꯊꯤꯔꯛꯂꯦ꯫ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ꯫ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯕ ꯂꯤꯟꯊꯣꯏꯗꯣ ꯂꯥꯞꯊꯣꯛꯅꯤꯡꯗ ꯃꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯆꯥꯕꯨ ꯀꯧꯔꯒ ꯑꯣ ꯈꯣꯡꯒꯩ ꯀꯞꯍꯧꯔꯕ ꯃꯤꯉꯥꯡꯁꯨ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏ ꯑꯗꯣ ꯐꯥꯖꯤꯟꯕ ꯑꯣꯏꯅ ꯃꯆꯥꯅ ꯍꯥꯏꯔꯝꯕ ꯑꯔꯣꯏꯕ ꯋꯥꯐꯝꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫
matam kuina amuk hanna sokna samnararoi khankraba wakhalado ngasi di hongdok patarami mapokning dalang taknaba amaga loinana machagi ya thangtung inna kana amatta hanna yinglamda ma ki tawgadaba sintha panglunaba kidama khongthang laungna thangduna laklare kana khangandana lonna cheksina thamliba kanungduda changaklaga pak chawrba mingsil kanglon adugi matingna leinabu thiba horaklami machinda lai tongbagum lepa leitana lai tingi oiba sakti chelaba wahai wata kaya solaga yengkiba mafam amada mamitna sangtrik yenglaga makhut masa thektuna leina gi thawai bu chingsinba ngamnaba hotnarei tumlambadagi mamit khangpang pangthoraklaga leina su chingnaba amaga loinana khudaktuda makhubakta laiwa khara solaga matomta mirak narak yengduna lawai lephuda praprap nanthajarami adumna tawbadagi wakhal charang narambasu khara phare sor mapi mohondoklaga imung manungi thabai khang loisilunaba kaisu khandana thokre sor pungpham yengliba mingangsu connection ama iphau phongnaba ngamdabugum pisumdu suklei adubu makha tana kupsana yenglakpada masing marang oina leinana leiriba yum inkhol pumnamak uba horaklami oh mafam sida soidana leiramba tare akoibagi hawa nungsit kamdaugi yingi kari lambu oiriba chaksilaga yenglubadadi linthoigi poloibada yawkiba chingkhaigi marup mapang singni haiba nupa mari mangado khangjong chongthore is imai pima kari no tauriside aigi signal sibu amuk tat khrabazala wakhal sida icha chingkai hoi ngakta khanduna leirabanina makhoi ngakta urene humang anapi kangaga makhata na amuk yinglami hanjin makhoi ngakta uduna leirabada is karino haina lawai satkei munna tattana yingsili adudagidi leinaso tapno uba horakle mingang maithongna momo minok ama nokkiba khangaude nokfe tawranga leinagi mafamdo leifamdo phajana khanglaba tungda chingkhei oigesu pau phaungnaba pamlakle kana leite khanna machagi mathau mangam loisinbiramlaga makhoi sumayum hankinaba sem sarakpada tangai fadrabadi makhoida pau pirau haina chingkhaina piramba phone number address na chingbasu yawba chema cheto khangning ningsinglaktuna khonglei thuna laklaga magi khuya lukhum phaktuna thiraklami nakan amaromdana chanbisu hospital dagi pungpha pharaga halakle bud ahum duga chingkheigasu narol da mot yamda kanna chuna khalakli mataw sanagi luhongbasu kuisalaktre haina ngakta sangdaba makhai ko chenchelaga hotnarami ngasi su pisakna chak chabagi phamtharakpaga bema nabungdi halakdribra chanbina halaktre baba tamodi horen thenglakanda halaktoini thabak yamna kanna nomam kini hojikti tawsan aikoina chatlaga mating pangba ngamdabanina isana ko chenchelaga hotnaribase tawjasan ipani ado mama hayingdi ibani sungak chatlaga hangbirusina taada hoina aikoi bo arawramba tare aikoi kaino ma thorakpadadi itei maga taadagana adum laklaga hangbikhiba ngaktani hoi makhoi baba aisu haige khanjarambani lohongbasu hapta mukta ngaira mali hekta khangawra roidori matamse aduni lohongbadu icha tombi su naba pharabanina ngatan hekta chatlaga aikoi mayam punna yawrugadabani ko icha sanadu kana nati yumsida chin chungduna chawjarakhibani aduna aikhoina lapna khanba yade ko chanbisu harauna hoi baba aisu chatninge dasana nadi aigi nabata mating yam pangbirakibani aduga majala ma oiraga aina di magi kem tatawbiba ngamdre sana hanmina themjillai khallunu se matang matam yadabagini ne luhongbada nakhoi baba ne aikhoi mayam punni hekta nganta chathlaloire kaino chak to kidamdana chasillu isana chak ninthina charaktribase phana kuiraklabani ima chak to pigise chanbisu harauna kuina noklutraba minok ado nahongnana amuk nokpa phangse mapa mama punna harau chak saminari lumduna yengliba bud ahumdusu chanbina nokpa uraga makhoini hena harauzai khi noklamba bud koksaubina yare lao chatlase bud leitrabina
ꯍꯧꯖꯤꯛ ꯄꯨꯛ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯋꯥꯔꯦ ꯑꯩ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯐꯠ ꯌꯥꯎꯁꯤꯜꯂꯛꯂꯒ ꯋꯥꯕ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯑꯆꯠ ꯑꯋꯣꯛꯇ ꯉꯥꯏꯍꯥꯛꯇ ꯈꯥꯏꯔꯨꯈꯤꯒꯦ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯍꯅꯨꯕꯤ ꯌꯥꯇꯦꯛꯄꯤ ꯅꯪ ꯆꯩ ꯆꯥꯖꯅꯤꯀꯣ ꯏꯁ ꯀꯅꯥꯒꯤ ꯆꯩ ꯀꯩꯗꯧꯕꯩ ꯆꯥꯗꯣꯏꯕ ꯍꯣ ꯅꯋꯥꯗꯣ ꯅꯣꯏ ꯅꯋꯥꯗꯣ ꯇꯧꯕꯒꯤ ꯆꯥꯗꯣꯔꯤꯕ ꯐꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯋꯥꯗꯣ ꯇꯧꯔꯗꯤ ꯌꯥꯝ ꯐꯔꯦ ꯃꯤꯠꯀ ꯐꯥꯛꯆꯜꯂꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯅꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯅꯋꯥ ꯂꯧꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯍꯦꯟꯖꯤꯜꯂꯒ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯤ ꯃꯊꯨꯟ ꯅꯣꯟꯊꯣꯛꯇꯨꯅ ꯗꯔ ꯂꯥꯎ ꯅꯤꯛꯁꯤꯜꯂꯤ ꯍꯦꯟꯅꯕ ꯌꯥꯗꯕ ꯕꯨꯠ ꯑꯅꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯁꯥꯛꯄ ꯃꯈꯩ ꯉꯥꯛꯇꯪꯗꯨꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯒꯤ ꯃꯊꯨꯟꯗꯨꯗ ꯍꯥꯏꯒꯠꯇꯅ ꯀꯥꯎꯁꯤꯜꯂꯛꯏ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯄꯥꯏꯊꯣꯛꯂꯒ ꯐꯪꯂꯥꯡꯗꯨꯗ ꯊꯦꯠꯂꯒ ꯂꯩꯈꯤ ꯃꯤꯀꯨꯞꯇꯨꯗ ꯌꯥꯅꯨꯡꯗ ꯇꯔꯛ ꯇꯔꯛ ꯍꯧꯖꯕ ꯌꯥ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯂꯒ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯀꯣꯛ ꯑꯆꯧꯕꯗꯨꯗ ꯙꯨꯞ ꯂꯥꯎꯅ ꯄꯥꯟꯈ꯭ꯔꯦ ꯃꯀꯣꯛ ꯈꯔ ꯆꯥꯎꯖꯕꯒ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯖꯔꯤꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯨ ꯇꯟꯗꯟ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯈꯤ ꯍꯨꯃꯥꯡ ꯀꯥꯡꯂꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯗꯣꯔꯛꯂꯝꯃꯤ ꯍꯧꯒꯠꯂꯣ ꯃꯤ ꯑꯝꯇ ꯍꯧꯒꯠꯂꯣ ꯃꯤ ꯂꯣꯏꯅ ꯆꯪꯉꯛꯄ ꯇꯥꯔꯦ ꯃꯤꯒ ꯅꯃꯤꯠꯇꯣ ꯄꯥꯡꯉꯣ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯍꯨꯠꯇ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯂꯒ ꯃꯌꯥ ꯇꯦꯛꯈꯤꯕꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗ ꯍꯩꯊꯔꯛꯏ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯕꯨꯠ ꯁꯝꯁꯥꯡꯕꯤꯒꯤ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯕ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯂꯨꯈꯝꯗꯒꯤ ꯇꯥꯛ ꯄꯥꯏꯈꯠꯂꯒ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯍꯥꯏꯗꯠꯂꯛꯏ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯅꯥꯃꯟꯕꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯕꯪ ꯀꯅꯥ ꯇꯥꯗ꯭ꯔꯕꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯁꯥꯗ ꯁꯥꯒꯣꯟꯅꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯄ ꯑꯃꯒꯨꯝ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯑꯃꯒꯨꯝ ꯊꯣꯛꯂꯝꯗꯥꯏ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗ ꯁꯥꯎꯝ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯐꯪꯂꯤꯕꯅꯤ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯟꯒꯦ ꯇꯧꯔꯝꯕ ꯃꯤꯉꯥꯡꯁꯨ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯏꯅꯤꯜ ꯈꯔ ꯐꯪꯉꯛꯄꯒꯨꯝ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯏ ꯃꯥꯇ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯃꯤꯠꯇꯁꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯥꯏꯕꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯂꯒ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯕꯥꯞ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯂꯥꯎ ꯈꯣꯡꯂꯒ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯔꯝꯕ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯂꯥꯏ ꯇꯤꯟꯒꯤ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯆꯦꯟꯕꯤ ꯂꯩꯅꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯆꯥꯡꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯆꯟꯕꯤꯒꯤ ꯃꯁꯥꯗ ꯀꯥꯞꯁꯤꯜꯂꯛꯄ ꯄꯣꯠꯁꯦꯝꯒꯤ ꯇꯦꯟꯀꯥꯞ ꯑꯃ ꯃꯍꯤ ꯃꯌꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯃꯟꯈꯤꯕꯅ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯐꯥꯎꯕ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯀꯨꯏꯔꯕꯅꯤ ꯏꯪꯈꯣꯜꯁꯤꯕꯨ ꯅꯥꯊꯩꯔꯝꯃꯒ ꯀꯛꯉꯥꯎꯅꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯅꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯍꯣꯏꯒ ꯆꯤꯡꯈꯩꯒ ꯊꯦꯡꯅꯕꯗꯒꯤ ꯏꯪꯈꯣꯜꯁꯤꯒꯤ ꯆꯤꯗꯥꯏꯗ ꯃꯈꯣꯏꯕꯨ ꯊꯝꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯂꯩꯇ꯭ꯔꯕꯤ ꯁꯝꯁꯥꯡꯕꯤꯅ ꯃꯄꯤ ꯃꯄꯥ ꯁꯛꯇꯨꯅ ꯉꯥꯛ ꯁꯦꯟꯕꯤꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯃꯤꯉꯥꯡꯁꯨ ꯑꯆꯝꯕ ꯃꯥꯏꯕꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯂꯨꯁꯤꯟꯅ ꯈꯪꯂꯕꯤ ꯍꯩ ꯁꯤꯡꯂꯕꯤ ꯑꯗꯨꯒꯤꯁꯨ ꯅꯠꯇꯅ ꯂꯩꯅꯥꯕꯨ ꯑꯁꯤ ꯌꯧꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯌꯥꯎꯗꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯨꯔꯕ ꯍꯤꯔꯝ ꯀꯌꯥ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕꯤ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯁꯨ ꯂꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯃꯤꯌꯥꯝꯅ ꯀꯤꯅ ꯁꯛ ꯁꯣꯟꯅꯈꯤꯗꯕ ꯌꯥꯎꯗꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯍꯣꯏꯗ ꯆꯦꯜꯂꯤꯕ ꯁꯛꯇꯤꯁꯤꯡꯁꯤꯗꯤ ꯊꯨꯠ ꯂꯥꯎꯕꯤꯅꯤ ꯑꯃꯥꯏꯕꯤ ꯃꯤꯉꯥꯡꯅ ꯃꯆꯤꯟꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯣꯡꯂꯒ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯣꯟꯈꯤꯕꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯎꯠ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯐꯥꯊꯔꯦ ꯍꯥꯟꯅꯒꯨꯝꯅ ꯃꯤꯅ ꯈꯤꯇꯪ ꯃꯤꯠ ꯐꯩꯅ ꯌꯦꯡꯉꯝꯕꯗ ꯃꯥꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯁꯥꯟꯅꯕꯗꯨꯗꯤ ꯇꯧꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯤꯗꯣ ꯑꯗꯨꯝꯅ ꯑꯣꯠ ꯅꯩꯔꯨꯕꯒꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯉꯝꯃꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯕꯒꯤ ꯊꯕꯛꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯧꯅꯤꯡꯗ꯭ꯔꯦ ꯀꯣꯟꯊꯣꯛ ꯌꯦꯡꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯁꯥꯗ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯍꯣꯏ ꯂꯩꯕꯒꯤ ꯁꯃꯤꯜ ꯐꯪꯂꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯁꯨꯃꯥꯡ ꯇꯝꯅ ꯍꯦꯛꯇ ꯆꯪꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝ ꯑꯊꯦꯡꯅꯤ ꯃꯤꯅ ꯀꯩ ꯈꯟꯈꯤꯅꯤ ꯉꯥꯡꯅꯈꯤꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯍꯧꯔꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯒ ꯀꯨꯔꯨꯞ ꯀꯨꯔꯨꯞ ꯀꯧꯁꯤ ꯀꯗꯥꯏ ꯀꯧꯔꯣꯏꯁꯤ ꯀꯗꯥꯏ ꯃꯤꯀꯨꯞ ꯈꯔ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯄꯟꯊꯕ ꯌꯥꯗꯦ ꯈꯜꯂꯛꯄꯗꯒꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯆꯤꯡꯈꯩꯕꯨ ꯀꯧꯔꯛꯏ ꯃꯅꯤꯡꯒꯤ ꯍꯤꯡꯒꯣꯜ ꯑꯣꯏꯔꯞꯅ ꯀꯣ ꯂꯣꯈꯥ ꯐꯦꯡꯅꯕ ꯇꯧꯔꯝꯕ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ
Ima kana oirza no numidang sida khangdi nei ima mu de yeng luki aisulaki ima mama gi matung illaga chanbi su prap ineri thongzau do puna hek hangbaga sumang de leplam manubi do ubada swai lawi potnyo mo thawyom yo sanan bina wangang manang jingi mingang na han hangli isa singkhei bu leibi da bro kana oirabano ibungodi yumda halaktri yam chokthana sure mangol de hekta ka khatpiro mingang suwa bagi sorma pi ama holaga na yet amuktang huttuna yenglamlaga mangol da ka khatuna thariba phidadu da famtharai aigi sa hangbi babu mingang sukhangi sanan bina kari khali haiba isorgi matik mayai chenba makhoigi masada sagon naduna leiraba saktini chingna zaba mata oraga mingang tapna mamon noglei adobu mana lagliba dugi maram maruaiba wafam dilot silaga haukraba matamda hospital da chingkhege thengna kiba wiwari ado samlapna liraga khangalei mamai thangda yumsida matam khra changzapam loduna leiba yanabagi mating sunere sanan bi upai leite machana mama machagi maramda hana mangzongna wari likhiba leirabani aduna nungai tabasu phawrami leyan sikadai leheloi sikadai mapuroibana kari hairakadaba khumfam khangdana leiringe chanbisu nungai tabadagi icham chamna daw khumdokre mabo kaisu gaidi aikoi sumi yam yamde aikoi pulap laiminara loire chichi su lei khidramina mabok su yumduda na tomta leibada ichikchi amani aikoi yumda hayi wife adum laiminara se aikoi ma ba su yam phabani kaisu tawroye mabo leiro mama da amu harau harau ansilaklaga ma ko mabok se aikoi de lehelesi ko baba so ayana ba haina ge ba so de yarakani ye ai baba da hairokige mabok ki matau singing bangamdre ba si hairamaga mama na ngang baga ta da kai phuk hagolaga angang machagum mapagi ka da amuk pau tamba chensin kre mama oi bidusu machana sun harau nungai na leisabo o khidaba kuire thokriba thaudok to tu chunglaba thaudok mayam duna masada kaigumba amatta ningsing bangamdaba gum irang langlaga mama da nauthi sa sariba du ubada haifam tofum khangdaba mabuk ingda penjei tarakliba mapido lona tai thokcharaga thangnaba mikupta machagi ningbata di thungal lage mapuroibage ayaba yaudраbasu tola tarasingi mating pangningduna laklibi mani makugi seba tauba phangzahaudrabi mahakna sumyoibagi minungsi yinglaga mingangbu kanana te khallaga yumsida thamduna maniam sakna seba tawzarage khankre thabai khang loiraga yene khada makhong makhut hamlinge kirup yinglaga pau tamnaba ngasai dagi lumlaga leiriba ahumdo ngaiba ngamlaktra male but leitrabidi phi kamaga nak yetta kana legamta yingdake chingkhai gi mamangda phathekta chongsinki chingkai su khang prek khangna anan baduda sitlaga tuge tawi khudak tu da but leitrabina pakhatna khangla khangzin oina phurit ki collar do ta pairaga chingkhatpada manakta khangbai baisili khongpam chaw dabana chingkai su but leitrabagi mamai mapaduda chap chana upsili ngaktang duda akoi baduda sitlamba nungshit hawa nungsi lili pali ba pumnama chapliak kibagum sorhon baga kawba makai anida michanaraga yingna duna leirami thibada lamba leitana thikraba but leitrabigi masakni asamana ipapha paliba mamit aniduna yongsang marumuk tonglaga musin muba mitsna duna chingkhaida mamit kuptaga yengagli maya dusu yamang yaudabagi maya ka khalakpada ingan ngana yapang ngakta hotrong hona urami akibagi saktamni phibamni boyo samakni amuktoiba musuk muba mai thongduda tariba kiriba yaksiliba kesiliba mayamduna amukkena kihankre ahan bu ubada midi khangkibadagi lekthaba yabagi saktamni maya karaga lumniba but anidusu mikup khra gyan manglurabasu thangnaba mikupta but samsang bina pakhatna hairi Woi mau, kaino tawisibo yam ngamni mi nupa se manaktaga khangching silaga hekta romansin haukremi yam saida idi kamai tawnia si hairaga matomta pring chunglaga but kok chawbi masada chairong ma makhut masaduna pangphuda phuzilei ayoi ma sire kaino hingchabi sire mi chingkai su hozikta da gyan khanglak laklaga
ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯅ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗ ꯍꯥꯏꯖꯤꯟꯗꯅ ꯆꯥꯗ ꯈꯣꯏ ꯌꯦꯡꯉꯝꯃꯒ ꯃꯅꯥꯛꯇꯒꯤ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯄꯥꯏꯊꯣꯛꯂꯒ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯗꯣꯏ ꯇꯧꯔꯒ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯏꯀꯥꯏ ꯃꯔꯨ ꯂꯨꯛꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔ ꯌꯦꯡꯉꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯃꯈꯨꯠꯅ ꯆꯤꯡꯊꯣꯛꯂꯒ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯃꯊꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅꯁꯨ ꯑꯁ ꯑꯩꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯦꯗ, ꯏꯁꯥꯁꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯅꯥꯛꯇꯒꯤ ꯐꯤꯡꯅ ꯆꯣꯡꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯅꯅ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯨ ꯉꯁꯥꯏ ꯆꯤꯡꯈꯩꯅ ꯇꯨꯒꯦ ꯇꯧꯈꯤꯕ ꯑꯅꯥꯟꯕ ꯃꯄꯥꯗꯨꯗ ꯄꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯁꯤꯠꯂꯒ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯁꯤꯟꯕꯒ ꯈꯪꯍꯧꯗꯦ ꯑꯌꯣ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯒ ꯀꯣꯛꯆꯥꯎꯕꯤꯒꯁꯨ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯃꯔꯛꯇꯨꯗ ꯆꯤꯡꯈꯩꯁꯨ ꯇꯔꯪ ꯆꯠꯅ ꯇꯤꯡꯉꯛ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯇꯧꯔꯝꯃꯤꯕ ꯄꯣꯁꯇꯨ ꯎꯕꯗ ꯊꯤꯡꯕ ꯉꯝꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯋꯥꯟꯊꯛꯀꯩ ꯅꯧꯊꯣꯔꯛꯏ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯁꯝꯁꯥꯡꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯧꯒꯠꯄꯤꯒꯦ ꯇꯧꯔꯨꯕꯗ ꯆꯤꯡꯈꯩꯒꯤ ꯃꯃꯥꯡꯗ ꯆꯨꯁꯤꯟꯕꯒꯤ ꯈꯔ ꯏꯀꯥꯏꯕꯒ ꯌꯩꯁꯤꯟꯕꯒꯤ ꯅꯥꯕꯒ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯤ ꯂꯩꯇ꯭ꯔꯕꯤꯗ ꯍꯥꯏꯖꯤꯟꯒꯤ ꯁꯨꯛꯇꯣꯛꯂꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈ꯭ꯌꯥꯠꯁꯦ ꯐꯥꯛꯇꯣꯛꯂꯒ ꯑꯣꯠꯁꯤꯜꯂꯗꯤ ꯌꯥꯝ ꯅꯣꯛꯅꯦꯕ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯠꯂꯒ ꯃꯇꯣꯝꯇ ꯃꯨꯛꯂꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯈꯨꯅꯤꯡꯗꯣ ꯄꯦꯇ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯊꯦꯛꯈ꯭ꯔꯦ꯫ ꯍꯣꯏ ꯃꯥꯎ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯒ ꯃꯈꯥꯗ ꯒꯤꯠ ꯐꯝꯗꯈꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅꯗꯨꯝ ꯍꯦꯟꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯝꯂꯒ ꯌꯦꯡꯕꯤꯔꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯊꯨꯟ ꯑꯣꯟꯊꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯨꯗꯗꯤ ꯄ꯭ꯔꯣꯛ ꯁꯥꯛꯂꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁꯛꯐꯝ ꯑꯃ ꯀꯥꯏꯈꯤ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯁꯞꯇ꯭ꯔꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯌꯥꯝ ꯄꯦꯟꯗꯅ ꯂꯥꯎ ꯈꯣꯡꯂꯒ ꯀꯞꯍꯧꯔꯤ꯫ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯔꯒ ꯇꯧꯐꯝ ꯈꯪꯗ ꯕꯨꯠ ꯁꯝꯁꯥꯡꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯇꯨꯈꯣꯝꯂꯒ ꯈꯤ ꯅꯣꯛꯍꯧꯔꯝꯃꯤ꯫ ꯁꯤꯅ ꯐ꯭ꯂꯥꯁꯕꯦꯛ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯤꯉꯥꯡꯅ ꯀꯔꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯨꯛꯁꯥ ꯇꯧꯔꯒ ꯐꯝꯃꯝꯃꯤꯁꯤꯅ? ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯏꯃꯥ ꯈꯣꯏꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯅꯤꯡꯕꯅꯦ, ꯋꯥ ꯆꯒꯠ ꯉꯥꯡꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯏꯇꯣꯝꯇ ꯉꯥꯛꯇ ꯂꯩꯒꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁꯤꯗꯤ꯫ ꯁꯥꯎꯅꯤꯡꯗꯅꯇ ꯂꯩꯔꯕ ꯅꯪꯕꯨ ꯉꯁꯤ ꯉꯔꯥꯡꯗꯧꯅ ꯏꯅꯧ ꯅꯧꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯁꯥꯎꯅꯤꯡꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯈꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯁꯥꯎꯅꯤꯡꯉꯛꯈꯤꯅꯤꯌꯦ꯫ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯅꯥꯅ ꯊꯨꯟꯗ ꯇꯥꯗꯦꯗꯣ꯫ ꯑꯗꯨꯅ ꯃꯤꯅ ꯑꯗꯨꯝ ꯃꯨꯟꯈꯤꯕ ꯇꯥꯕ꯫ ꯈꯥꯡꯉꯨ ꯏꯆꯥꯁꯤꯗꯤ ꯁꯥꯎꯗꯅ ꯈꯥꯡꯉꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯗꯣꯡ ꯂꯥꯝꯕꯗꯨꯗꯗꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯆꯨꯝꯂꯕꯖꯥꯠꯅꯤ꯫ ꯑꯄꯥꯝꯕ ꯄꯣꯠ ꯍꯥꯏꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯍꯥꯟꯅ ꯇꯥꯕ ꯍꯦꯛꯇ ꯐꯥꯔꯒ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤ ꯋꯥꯈꯜꯁꯤꯅ ꯃꯤꯒꯤ ꯑꯗꯨꯝ ꯈꯟꯕꯤ ꯂꯩꯔꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯔꯤꯅꯣꯕ? ꯀꯃꯥꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯗꯣꯔꯤꯒꯦꯕ? ꯍꯥꯟꯅꯁꯨ ꯐꯣꯡꯗꯣꯛꯍꯧꯗꯦ꯫ ꯏꯃꯥꯅ ꯋꯥ ꯀꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯍꯦꯛꯇ ꯈꯥꯝꯖꯤꯜꯂ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯍꯣꯠꯂꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ꯫ ꯁꯧ ꯂꯥꯡꯂꯤꯕ ꯃꯤꯉꯥꯡꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯈꯣꯟꯖꯥꯎ ꯊꯥꯗꯔꯒ ꯂꯥꯎꯔꯛꯏ꯫ ꯍꯩ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯅꯨꯃꯤꯠꯁꯤꯅ ꯃꯝꯕ ꯉꯥꯏꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏ ꯇꯥꯁꯤꯟꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯋꯥꯏꯗ ꯎꯡꯂꯒ ꯂꯩꯕꯗꯨꯅ ꯆꯠꯅꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯄꯪꯖꯔꯒ ꯄꯦꯕꯅ ꯀꯥꯟꯅꯔꯣꯏꯅꯦꯍꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯁꯥꯎꯅꯤꯡ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯑꯣꯟꯈꯠꯇꯨꯅ ꯃꯆꯤꯟ ꯈꯨꯝꯃꯝꯃꯤ꯫ ꯍꯣ ꯇꯧꯅꯤꯌꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ, ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯉꯥꯛꯇ ꯁ꯭ꯋꯥꯏꯗ ꯐꯝꯕꯁꯦ ꯏꯃꯥꯗ ꯌꯥꯝ ꯆꯤꯛꯄ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯦ꯫ ꯑꯗꯨꯒꯤ ꯇꯥꯅꯤꯡꯃꯟꯗꯗꯅ ꯐꯝꯂꯤꯕ꯫ ꯀꯌꯥꯗ ꯊꯤꯔꯤꯕ ꯃꯆꯤꯟꯅꯣꯅꯦ? ꯑꯣꯟꯊꯣꯛꯀ ꯑꯣꯟꯁꯤꯟꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯏꯆꯥꯗꯤ ꯌꯥꯝ ꯍꯩꯔꯦ꯫ ꯀꯥꯟꯅꯗꯦ, ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ꯫ ꯅꯄꯥ ꯍꯜꯂꯛꯂꯗꯤꯅꯦ ꯋꯥꯔꯤ ꯑꯃꯃꯨꯛ ꯉꯥꯡꯂꯔꯅꯤ꯫ ꯃꯗꯨꯒꯤ ꯍꯟꯅꯨꯕ ꯃꯤꯔꯦꯝꯗꯨꯃꯁꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯐꯥꯏꯕꯒ ꯉꯥꯡꯕꯇꯅꯤ ꯍꯩꯗꯣꯏꯕ꯫ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯁꯤꯒꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯣꯏꯗꯕꯅꯤ꯫ ꯅꯪ ꯋꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯩ꯫ ꯑꯗꯨꯅꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯗꯣꯏꯗ ꯇꯧ ꯂꯩꯗꯣ꯫
ngasi so mo halak laga khana do eram ni ne khanau na chin kan manabani gi na chani na ai sa dum kan mata ba adu non tho on sin suyam hai zai hai ta de wahai sing si ting thok ke lauram maga imung da changlak pa dei lai ra dana mai on thok tu na thonga lom do ina thoki mingang su imung lom dagi saurum macha da khumbadi nang hode I ka khele howi